warimacha sollaba mari aibani devi. Ganga, ho Ganga, nangbu nung futlibro. Mga thangkalap saksamlongda mamay onsinduna lauraki Sanathoi. Kananasu pakhum pirakte. Sahi matangdu khonphamduga kaya sana phate. Angangsu ahanba pokpani. Luhongbasu sahi ama kharadamak helakpada mangairi. Asuk thuna hanubi karamna oisinkhibano khangaude. Aidi thakbu thakningdeda chimbal tama noklaga madomchana hairai. Haibani khara kuibagi wani. Kuibadubudabuni hauribani dana. Nangbu loisilone Ganga ibema angang hauraktringaisida kondo amukta phengdok haune. Warigi marak thattuna amuksu laurai. Nangna ngangisi aikhoigi rada daga oiradi aikhoi rada khoidi khon kanbaga haye. Hakjang henjang hautabba phau chabi pot nate. Aingonda maduga yaroi idomchana luna taumanbagini akiba khara khangangadabani makhoisidi. Pautakum karigum tauba magi wangangdu madomchana nokmi tauduna tari. Talaktuda cha gilasani puduna Ganga tholai makhoi anida amamam pirai. Konju prapra amukta phengdok lucho. Cha launa Sanathoina namhai haijalakliba Ganga khumsu khumde. Maminasu yenglakte amuk hanagumna chatkige taubada khamlai. Ngaikho angangi ningtha chotpasingdu kadai laige loina thiraga hana amukta puthoklamkho ai suge. Halaktuna hairibadumak tauki. Ganga abu yenglambadagi mamai leisilaktuna madomchana naubabu onthokna naurida masana pariba kanaphambu khangadra. Kanaba haibabu tauri simnga idomcha sijinababu hairabadi kanda kanare. Naubadunabu sema thoklibani. Aigidi Gangasi khut chap chajarabani. Mapa angawbaduna pharak hek taudana. Mapana kauthoira mani mama nai haijinduna namduna pukhribani. Aduga aidi thajadabani. Tha makhaimuki mamangda lupa chanipal piyu hairame. Hilaigani haibra karino aina chanipal yamalledana chama khadamak pikhiba. Purakpa numitudasu chamnga amasu pikre. Sida lairadi nungaite haiduna lupai mari amamuk sabire. Madadasu chani chahum hekta haijinki. Kadaidagi makhoisu hakmallabani. Aduga inung nungaikai uripokta thamkhre kaina. Madumakti haunadeda makhoisu. Ho lupa lising ama piramene maduda ungdaribanidana. Kanana amuk laururiba. Kanana oinege. Mapaduna nidana. Haina damkaga su tausalam lipot nida. Pulis takani kaidana. Haha saksu nungsimandadana madudagi thilaibani. Ngamene nangsu. Manabu atopa angang ama thiro haibani. Maduda anaubadudadi inauba training ama mukchangidana. Maduni aina khwaidagi tanba miku khudingi taknabado. Ganga khoide expert oirabanina aima thadok nangdraba. Machi singdusu loina migida lairaga mayum panjakiba oira male. Macha singsidi mayumda kanamta lainingpot natreda. Kanagi yumnena tauridubu aikhoi kasimana chawgani. Maduda lairidi yengu manem o maku o macha o mama o. Chaningaidi laite hai. Yuthak seldi kadaidaino khangdene mapaduna tausariduna marolama. Thakpu thakkedi huranbani khangde. Nibani khangde ikaidraga loiredana. Mabungdudi thabak suriba natra. Surasu mama anabadune mapadune macha chagup singdune. Matomta kanabu ngamunege ahoi wani. Netana phamlambadu khangau haugatladuna madomchana hairei. Ai chatnaba taurage kuirimalle. Khongkap mamani thangdoklaga imunglomda onsinduna. Ganga nang amuk chatkhanuko ibema. Swaida sum laiminarasi aikhoi. Nachin nanausu naknaba. Tai khangde tade khangde Ganga du themjin wahaidu hairamlaga madomchadu chatkre. Handakti hanadagi hena cheksinkhre Ganga du. Ahanba lakpadadi mayungi mamagi maga chawba manaraba mabungi machasing adugi maramda hek tamjarambani. Adubu madusu haujikti mayungi wa amata imungduda pusilakanu haiba athingba amasu thambikre. Imungduda Ganga tasengba bandi ama oina laibasu
ꯃꯁꯥꯅꯁꯨ ꯍꯩꯅꯖꯔꯦ꯫ ꯀꯩꯁꯥꯝꯊꯣꯡꯗ ꯁꯅꯥꯊꯣꯏꯒꯤ ꯃꯗꯣꯝꯆꯥꯒ ꯂꯩꯃꯤꯟꯅꯕꯤ ꯃꯆꯦ ꯔꯥꯙꯥꯅ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯛꯂꯝꯕꯗꯨꯁꯨ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯪꯃꯟꯗꯨꯅ ꯃꯆꯦꯗ ꯐꯣꯟ ꯇꯧꯔꯛꯂꯅꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯒꯪꯒꯥꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯣꯟꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤꯗꯦ꯫ ꯁꯅꯥꯊꯣꯏꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯗꯨꯕꯨ ꯂꯧꯅꯅꯕ ꯃꯥꯕꯨ ꯃꯐꯝꯗꯨꯗ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯒꯪꯒꯥꯅ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄ꯭ꯋꯥꯒꯨꯝ ꯅꯨꯡꯁꯤꯖꯅ ꯁꯥꯟꯅ ꯈꯣꯠꯅꯗꯨꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯑꯃ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯒꯪꯒꯥꯒꯤ ꯃꯄꯥꯗꯨ ꯆꯍꯤ 2-3ꯂꯣꯛꯇꯤ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝꯕꯨꯅ ꯃꯍꯥꯛꯄꯨ ꯀꯨꯏꯅ ꯄꯜꯍꯜꯂꯝꯗꯦ꯫ ꯈꯔ ꯄꯤꯔꯒ ꯍꯦꯛꯇꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯃꯄꯥꯕꯨ ꯄꯤꯛꯂꯤꯕꯤ ꯒꯪꯒꯥꯅꯁꯨ ꯏꯆꯝ ꯆꯝꯅ ꯀꯥꯕꯛ ꯁꯛꯈꯪꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯇꯃꯛ ꯂꯧꯔꯛꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯄꯥꯁꯨ ꯒꯪꯒꯥꯕꯨ ꯎꯅꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗꯦ꯫ ꯁꯨꯞꯅꯒꯤ ꯃꯥ ꯃꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯅ ꯂꯝꯖꯤꯡꯗꯨꯅ ꯒꯪꯒꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗꯃꯛ ꯃꯋꯥꯏꯈꯤ꯫ ꯅꯣꯡꯃꯇꯁꯨ ꯒꯪꯒꯥꯕꯨ ꯀꯔꯝ ꯇꯧꯔꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯃꯗꯨ ꯎꯔꯒ ꯌꯨꯝꯕꯨꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅꯗꯨꯝ ꯄꯦꯟꯖꯕ ꯑꯃ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ꯫ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯇꯨꯡꯗ ꯒꯪꯒꯥꯒꯤ ꯃꯄꯥꯗꯨ ꯅꯣꯡꯃ ꯐꯨꯡ ꯐꯥꯎꯔꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝꯅ ꯀꯥꯎꯊꯣꯛꯅꯔꯨꯔꯕ ꯃꯍꯥꯛ ꯒꯪꯒꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯔꯦ꯫ ꯍꯟꯗꯛꯁꯨ ꯒꯪꯒꯥꯒꯤ ꯃꯄꯥꯅ ꯒꯪꯒꯥꯕꯨ ꯃꯃꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯅꯅꯕ ꯍꯥꯏꯔꯔꯦ꯫ ꯑꯔꯨꯟ ꯆꯠꯊꯣꯛꯈꯤ, ꯍꯜꯂꯛꯂꯒ ꯆꯩꯔꯔꯅꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯅ ꯒꯪꯒꯥꯒꯤ ꯃꯄꯥꯗꯨ ꯍꯩꯁꯤꯡꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯩ ꯃꯔꯥ ꯇꯧꯔꯝꯗꯅ ꯒꯪꯒꯥꯒꯤ ꯃꯄꯥꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯒ ꯁꯅꯥꯊꯣꯏꯅ ꯋꯥꯐꯝꯗꯨ ꯑꯔꯨꯟꯗ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯒꯪꯒꯥ ꯈꯣꯏꯔꯣꯝꯗ ꯈꯔ ꯆꯠꯄꯤꯔꯨꯁꯤ꯫ ꯃꯄꯥꯗꯨ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ, ꯈꯔ ꯋꯥꯠꯂ ꯃꯥꯜꯂꯦ꯫ ꯏꯍꯩ ꯍꯩꯅꯤꯡꯗꯅꯕ ꯃꯇꯧꯗꯨꯗ ꯑꯔꯨꯟꯅ ꯈꯨꯝꯂꯩ꯫ ꯍꯌꯦꯡꯁꯤꯕꯨ ꯊꯕꯛ? ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯕꯣꯏ ꯑꯣꯏꯅꯕꯣꯏ ꯁꯅꯥꯊꯣꯏꯅ ꯍꯥꯏ꯫ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯃꯤꯀꯨꯞꯃꯨꯛꯇꯪ ꯂꯩꯔꯒ ꯋꯥꯉꯥꯡ ꯑꯃ ꯑꯣꯜꯂꯗꯨꯅ ꯑꯔꯨꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯨꯕꯕꯨꯗꯤ ꯃꯦꯝ ꯁꯥꯍꯦꯕꯀꯤ ꯑꯣꯔꯗꯔꯗꯒꯤ ꯍꯦꯟꯅ ꯂꯨꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨ ꯈꯪꯂꯨꯗꯅꯕꯨ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯁꯅꯥꯊꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯒꯪꯒꯥ ꯈꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯒꯪꯒꯥ ꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯦ꯫ ꯁꯔꯛꯇꯒꯤ ꯐꯅ ꯌꯥꯝꯅ ꯆꯪꯂꯤ꯫ ꯌꯨꯝꯗꯨ ꯈꯔꯗꯃꯛ ꯇꯥꯏ, ꯃꯤ ꯆꯤꯛꯏ꯫ ꯆꯤꯡꯈꯣꯡ ꯄꯨꯔꯥ ꯅꯞꯅ ꯁꯥꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯦ꯫ ꯂꯝꯕꯤꯒ ꯐꯠꯇꯕꯅꯦ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯂꯣꯏꯅ ꯆꯣꯛꯊꯅꯔꯦ꯫ ꯒꯪꯒꯥꯗꯨ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯅꯔ ꯒꯪꯒꯥꯒꯤ ꯃꯅꯝ ꯑꯗꯨ ꯃꯥꯒꯤ ꯃꯣꯜꯂꯤꯕ ꯃꯇꯧꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯋꯥ ꯂꯥꯟ ꯉꯥꯡꯂꯛꯇꯦ꯫ ꯁꯨꯛꯇꯣꯛꯇꯨꯅ ꯒꯪꯒꯥꯗ ꯌꯦꯡꯂꯛꯏ, ꯅꯣꯛꯂꯗꯨꯅ꯫ ꯑꯩꯈꯣꯏ ꯀꯣꯏꯔꯛꯂꯤꯌꯦ ꯍꯥꯏꯔꯨꯔꯒ ꯁꯅꯥꯊꯣꯏ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ꯫ ꯆꯤꯡꯅꯅ ꯑꯔꯨꯟꯒ ꯁꯅꯥꯊꯣꯏꯒ ꯌꯦꯡꯅꯩ꯫ ꯒꯪꯒꯥꯒꯤ ꯃꯅꯝꯃꯒꯤ ꯃꯥꯏꯊꯣꯡꯒꯤ ꯆꯞ ꯆꯥꯕ ꯑꯥꯔꯊ ꯈꯪꯕ ꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯆꯥꯗꯨꯗ ꯅꯥꯟꯅ ꯇꯩꯊꯣꯛꯂꯤ꯫ ꯂꯩ ꯑꯃ ꯑꯅꯤ ꯇꯥꯡꯒ ꯈꯔ ꯇꯥꯕ ꯎꯏ꯫ ꯑꯔꯨꯟꯒ ꯁꯅꯥꯊꯣꯏꯒ ꯋꯥ ꯉꯥꯡꯅꯗꯅ ꯏꯉꯛ ꯉꯛꯅ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ꯫ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯊꯣꯠꯅ ꯁꯥꯐꯨ ꯀꯜꯂꯕ ꯏꯍꯨꯜ ꯑꯃ ꯁꯅꯥꯊꯣꯏꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯏ꯫ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯒꯪꯒꯥꯕꯨ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯍꯧꯏ, ꯉꯥꯏꯈꯣꯅꯦ ꯒꯪꯒꯥ꯫ ꯏꯃꯥꯗꯨ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯄꯜꯂꯝꯗ꯭ꯔꯦ ꯒꯪꯒꯥ꯫ ꯒꯪꯒꯥꯒꯤ ꯃꯄꯥꯗꯨ ꯉꯁꯤꯗꯤ ꯎꯗꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯪꯒꯥꯒꯤ ꯃꯕꯨꯡꯅ ꯃꯈꯣꯏꯕꯨ ꯑꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯗ ꯈꯣꯏ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ꯫ ꯑꯔꯨꯟꯅ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯅ ꯋꯥꯍꯩ ꯊꯤꯔꯤꯉꯩꯗ ꯒꯪꯒꯥꯒꯤ ꯃꯕꯨꯡꯗꯨ ꯏꯪꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯆꯠꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯂꯦꯡꯁꯤꯟꯕꯤꯌꯨ ꯇꯥꯗ꯫ ꯐꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯥꯔꯝꯂꯒ ꯃꯅꯝ ꯑꯗꯨꯁꯨ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤ꯫ ꯃꯈꯣꯏ ꯐꯝꯊꯔꯦ꯫ ꯒꯪꯒꯥꯗꯨ ꯏꯃꯨꯡ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯒ ꯁꯨꯃꯥꯡꯒꯗꯨ ꯊꯪꯅꯕ ꯀꯥꯒꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯛ ꯃꯣꯛ ꯂꯥꯎꯔꯛꯇꯦ꯫ ꯁꯣꯝꯗ ꯄꯤꯛꯂꯕ ꯆꯤꯛꯂꯕ ꯀꯥꯁꯤꯡꯗꯨ ꯊꯨꯅ ꯌꯦꯡꯂꯛꯏ ꯒꯪꯒꯥ꯫ ꯌꯨꯝꯌꯥꯏ ꯀꯥꯒꯤ ꯈꯥ ꯑꯣꯏꯔꯞꯅ ꯊꯥꯔꯤꯕ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯂꯤꯕ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯤꯅ ꯊꯨꯞꯆꯤꯟ ꯈꯣꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥꯅ ꯁꯦꯠꯂꯝ ꯏꯜꯂꯝꯕ ꯐꯤꯔꯣꯜ ꯊꯦꯡꯅꯔꯨꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯐꯛꯇꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯐꯤꯁꯤꯡꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯅ ꯍꯤꯞꯂꯝꯕ ꯑꯅꯦꯝꯕ ꯀꯥꯡꯊꯣꯜ ꯃꯆꯥ ꯑꯗꯨ ꯊꯥꯔꯝꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯦꯞꯂꯨꯔꯤ꯫ ꯆꯍꯤ 4ꯇ ꯉꯥꯏꯔꯤꯕꯤ ꯒꯪꯒꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯥꯃꯇꯃꯛ ꯉꯥꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯃꯟꯕ ꯊꯣꯡꯅꯥꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯒꯪꯒꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯔꯨꯟ, ꯁꯅꯥꯊꯣꯏ ꯋꯥ ꯉꯥꯡꯗꯕꯤ ꯒꯪꯒꯥꯒꯤ ꯄꯤꯅ
ꯄꯤꯅ ꯂꯪꯂꯕ ꯈꯖꯥꯏ ꯑꯅꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅꯁꯨ ꯒꯪꯒꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯨꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯊꯣꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯒꯪꯒꯥ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯉꯥꯏꯉꯝꯗꯅ ꯀꯧꯔꯛꯏ, "ꯒꯪꯒꯥ!" ꯃꯇꯝꯕꯥꯛꯇꯒꯤ ꯃꯆꯥꯗꯨ ꯄꯣꯝꯈꯠꯇꯨꯅ ꯈꯣꯡꯊꯥꯡ ꯀꯨꯞꯅ ꯊꯥꯡꯂꯗꯨꯅ ꯒꯪꯒꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ꯫ ꯑꯔꯨꯟꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯏꯪꯈꯣꯜ ꯃꯇꯣꯟꯗꯒꯤ ꯃꯕꯨꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯔꯨꯟꯗ ꯍꯪꯂꯛꯏ, "ꯌꯧꯕꯤꯔꯗ꯭ꯔꯥ?" "ꯑꯍꯣꯏ, ꯂꯥꯏꯗ ꯀꯠꯄꯤꯌꯨ꯫" ꯑꯔꯨꯟꯅ ꯏꯐꯤꯡ ꯐꯤꯡꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯅꯤꯕꯦꯒ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃ ꯆꯠꯄꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤꯕ ꯒꯪꯒꯥꯒꯤ ꯃꯕꯨꯡꯗꯨꯗ ꯅꯝ ꯍꯥꯕꯒꯨꯝ ꯄꯤꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯏꯕꯤ ꯅꯤ ꯗꯦꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯣ꯫ ꯅꯦꯔꯦꯇꯔ ꯑꯩ ꯏꯁꯥꯃꯛ꯫